ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯥꯗꯨ ꯂꯝꯄꯥꯛꯇ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯈꯣꯏꯅꯕ ꯍꯣꯠꯅꯔꯨꯕ ꯂꯧꯃꯤ ꯑꯃ ꯀꯨꯀꯤꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯊꯣꯛꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯥꯎꯔꯤ ꯃꯔꯨꯅ ꯂꯥꯏꯕꯛꯇ ꯄꯥꯟꯕꯗꯒꯤ ꯅꯨꯄꯥꯃꯆꯥ ꯑꯃ ꯁꯣꯛꯂꯦ State asida surgeongi awatpa leiba maramna miyamda surgery ga mari leinaba servicing mapung phana phanghanba ngamdabani haina Association of Surgeons of India Manipur State Chapter gi Chairman Professor N Somojitna phongdorakle Uttarakhand gi Kedarnath Dhamda helicopter ama ngasi ayuk kaikre miyoi taruk siramba yai haina panari Ahmedabad Plan Trasta Laikijaba Miyoi Taramathoi DNA test loiduna masak khangdoklaba matung imung manunggi miyoi shingda sinakre makhatana DNA test tawduna masak khangdoklaba honari hairi Amade Manipur gi irang asi loishinnaba Prime Minister Narendra Modi na state asige political leader amataga wari sanadrabasu irang manung asida mahaki kunthra manga shuba foreign trip ki dama ngasi India thadokhe haina Congress ki senior leader Jairam Ramesh na phongdorakle